nga sifong ki batuan tungan Manipuri sifong singdigi maruibi ipausing myamna thamjigi ahan Rajasthan da dalit nupi yumgi laison tinson tauba purohit adu yauna nupa khotpu amana masai sei kunga manga surabi dalit amabu hana rep tawkhre makhoi nupi adu numit kaya marum yumdigi mapan thokondana thamkhre hari thaudo sida senari ba purohit sanjoy sharma hari basi yumadugi laison tinson tauna bathamani makna rep tawba crime adugi video ama recording laurami Sanjoy Sharma na yumaduda nupi edu matom ta leidingai da makpo ahan boina rep tawke masum nupi edu gi video ama lokhi madugi matung konana mahakna video adugi yumpham da nupi edu digi namduna sen su lokhi hadi madugi matung kona mahakna video adugi yumpham da nupi edu digi namduna sen su lokhi edu atopa miyoi kharaga loinana nupi edu ba amuka han rep tawki haina Asmer North Deputy Superintendent of Police Savi Sharma na haiki Mara leba miyoi singaduna nupi eduda mayai kanana bahita kharasu bijaki haina DSP Sharma na haiki miyoi kya na maha gang rep tawkibani haibadu umhakna haiba ngamdri nupi edugi angang amasu lai haina DSP eduna makhataki nupi eduna police ta thangatpa ma ki wakat miyoi singaduna ma po hokiba numit kya ni namduna phajinduna thamke masum kyarak hana gang rep tawki haidi Maki Mapuroiba masum angang adu hatkani haina nupi eduda purohit aduna kianki madu sunatuna video adu paksana sandokani haina supungdoki mangna yumda halakhi badagi maki Mapuroibana mi mangkhibagi wakat ama police ta thangatki madugi matuna miyoi singaduna makpo September 13 police station amaki mapan thadaraga thamnamani FIR ama October 3 register tawre amasum senari ba miyoi singadu fanaba police na hotnari case asi Asmer gi civil lines area da gin han spouse na fundorakli makasa thrakponi special content moina myamna thamjage nganu marumga yerumga khenari bisi kadai dano myapuna khangminasi Dr Sarangthem Jesmarani mipung khudimakna nganu marum amadi yerum sanari kharamana nganu marum yamna pamna sanari duga kharamana yerumna pamna sanari Aikhoigi lamdam sidi yerumgumna nganu marum marangkaina phangba watpana nganu marum sabigi sangsu nemi nganu marumga yerumga khenaba kaya amalai khenaba kharama khar thamjari nganu marum natragana yerum hek yengbada yamna laina khandokpangami nganu marumna yerumdagi hena thabi heli makusu yerumdagi hena thai kaibigi sang hanthai amadi yamdrabada hapta tarukmuk ayingma mafamna thamdragasu marumda asoiba matalekti Amarumda nganu marumna yerumdagi sawbam maramna mamutki sarukna angauba sarukdagi heli marum ani maksaba hainaba miyoi singi mot matungina nganu marumna yerumdagi hena mahau lai sana ba polam kya sembada yerum sijnabagum nganu marum se sijnabi yai nganu marumna phetki saruk sang wangna leibana kek sabada hena okat hanba ngamhali ningsing bigadaba mana nganu marumda isingi sang yamna wangbana Putpa matamda henjina put kragadi sakan sakalawi marum animakta gram sama lumbada yauribi energy singanu marumda samaga marfugumanga kilori yawi eduga yerumdana samaga nifugumapan kilori yawi edubu marum animakta carbohydrate ki sang di adumak samani protein gi sang yengbadasu nganu marumna sang wangna lei masidasnatana nganu marumda yauriba mineral sing selenium manganese zinc, copper, potassium, sodium, phosphorus, calcium amadi iron gi sangsu yerumdagi wangna lei marum animakta vitamin kharadi manana yawi adubu vitamin khara haibadi thymins, niacins, riboflavin, pantothenic acid, folates, vitamin B, vitamin D, vitamin E, vitamin A, vitamin B12 amadi retinol gi sangdi nganu marumdana khara hena yawi nganu marumda yauriba vitamin D asi yerumdagi saruk taruk hena yawi vitamin A na saruk ani hena yawi cholesterol gi saruk ani hena yawi amasum vitamin E di sara taraga manga hena yawi vitamin K su saruk hena yawi lumba sapmana nganu marum amaga yerumga yengna bana nganu marumna calorie hena yawi masigi maramdi nganu marumda fat ki saruk hena yawbani ningsing bigda mana thadok thamba yenatraga nganu gi marum singda vitamin gi saruk hena yawbudana tana omega ahum fatty acid ki sang su wang yawi mamut su hangama pal masuda yakna uba phangye amadi nutrient gi sang su wang yawi gram samagi nganu marum amadi yerumda yauriba cholesterol gi sang si nganu marumda sanipan gi marfuga mari milligram ne amadi yerumdana
Samriga kungamanga milligram ni. Maramisna thamoigi laina nabasing nganu marum sabada athingba piedubu nganu marum the yoriba omega ahum fatty acid asidi miyoibigi brain gi health yawn forgot hali. Nganu marum si alkaline oibana sarba matung haksang the alkaline oiduna cancer to one basel na hairiba alkalines medium the hingbangam the banina cancer naba miyoising di nganu marum sabasiam na pay. Yerum si acidic oiba maramna saba matam na haksang de acidic oihali. Nganu marum amada miyoibana nomada sangdraba yadraba cholesterol pangmangam hali. Gram samalumba marum the yoriba saturated fat singanu marum dana 3.68 gram ni duga yerum dana 3.1 gram ni yerum ga yengnabada monosaturated fat si nganu marum sada yangkai hena yawi amino acid ki sangsu nganu marum da khara hena yawi ai gi lamsidadi yerum gumna marang kaina nganu marum phambwali nganu loiba matamda yen gumna seba ka hena sangde nganu su sendal lambi am hoina loiduna marum puthok tuna kanaba kya si lomina si having special content si myamna thamjaramge amasum loshilak poina makhasa tharak poina ngasi gi sana leba ki mapau myamna senjaramge ngai khiba tabani laikrakti le nungju tha sibu loidri jala sana leba ki mapau nepram krishna mohan Hawkibasai Mari Romsi Manipur Nungzugi sang Lep Kiban Maramoyagi Ikangi Awaba Miamna Maruena Lowi Singa Mayuna Kibani BJP Nulusing double engine lenga sinadi Sahi Ani Yemanunda Lomi Singi Sentok Hana de Gisaruk Ani Hengat Hangani Haikerapasu Sahi Mari Tangna Tangana Ikangi Awaba Mayuna Kibana Kumsi Pawbadi Wangang Mungam Dana Lainari Sahi Ani Haibadu Karam kana thoklagadagi haibadu ngai batari kumza english singaniga taraga mapangi july phawbad manipurda sufam thokpa nungjugi sangsa 41 wang sukhi kumza english singaniga kundana sara 47 kumza english singani kunga mathogi september phawbadana sada yangkai ketruki sangda wana sukhi han report tawnahi madugi matungina lenga sinasu thawrang kya lakhotki ikang thokle lauthok pinaba center da haijabigi warep lawba state cabinet na lawki adubu lawdi lauthokidra male kumza english singani ga taraga mapanda ikang thokiba adugi awa tengbang gi damak lupa crore sahum pibina ba center da haijaki beda sutna dagi lupa crore kunga torga point yang kai gomdoi khak pirak laga tokre haina sutanaki sahum pibiyu hairaga kunga toru khara hena piraga tokiba dumati nungai na khide amaromdana awang nungpok lamdam na sakotana india sakotpa yaroi haidi awang nungpok lamdam haibisida manipur state yaudraba zala asam khakta oiraba zala haibadudi khangdre makhatana ehenba sel pirakti haibadusu mawa mapau takidre double engine lenga asi media dadi phanayamna active oiki amadi oiri haina launaribani salibasai english singani kungani thuigi oina su matam sana urea harp pd phangdi haina phanayamna launakhraba nganna nongsuki haina haraunaruraga darkar oiba matamda suraktabadagi lawmising nongthak yengduna khangnakibadi haujiksu laikrak satlaba labu uraga kapkadra nokadra phumbongnana lainari loksan uba lawmisingnadi lawpura loksan lawbiranu hainarakli oiriba punamasi laingakti soidana khangnangmani loinana lawsingomadi mari lenaba loisangdi hena mamutana khangnangmani adubu lawmisingi yenglaga kariguma thorang mata mayek sengna lakthokpa paikhatpadi iudi civil society organization CSO kharana mafam gyada maru marang khara yenthokpa khulai khara yenthokpadi media gi khuthangdari taki mamang saidari social worker kaya thuloktuna ising tenki garina ising holuraga labukta thadaba phawbu yauki madu taragani thusuba assembly election mamangi thok lilagumani haina launakidabadi nati haujik mera thagi thakai yaukre ngasi mera punima thabum numini mera hauksongba haujikti hauksongba hainari thauram mahoksagi satnabi kanglon kaidana pangthoknari october tha sungasi numit mapani haujinkhre sabagi sangdi hanba leitri labuk laikrak satli adumnadi oiraga lambi thong sembagi matangdadi nong taraktraba labuk laikrak satlaba phokthok phanglaroidaba nungju tha nungju matam loiba ngairi kayam kuina ngai khigadagi nungju matam karam kan loigini haiban khangdri nungju tha hek loiraga lambi thong semlagani haina lakthokibana masi ngaibada assembly constituency kharagi lambi di salak sare khong sat phawpa yadri nungjugi sangwale nong tadre ikangama na phibamda leire hairaba phawbada mera tha tangkhai changraba october tha tangkhai yorakadoribasida nungju tha loiba ngaibasidi meragi thabalda urum thiba ka manare hainarakli
तौबगीबुदी हौजिक स्टेट की ओइना बजेट लंबी थोंग सेमनब लुपा करोड़ क्या हापख्रबसु मधु स्टेट असेंबलीना अयाबा पीख्रबसु सेल ओइनदि लुपा मफाबो पब्लिक वर्क्स डिपार्टमेंट PWD की सेंगाउदा लेति सेंटर द प्रपोजल थाखरे अमसुम यरकलगा यरई यरक्त्रगना थोअबा अमा तौब ताबनी हाइनरी करिगुम्बा मसिना सुमलबदि नेशनल हाईवे प्रोजेक्ट अमदि PMGSY की मखादा सेम लंबी नतबा अतै लंबी सिंगदि फना हाइजरबसु सराक साब ताबनी अदुमनदि ओइरगा तंबदि ngamde डबल इंजन लैंगानी डबल इंजन हाइबिसिदि अमा यात्रक अमना मुद सिनरिबनी आइखोइगिदि मुद सिनबिनब लैते स्टेट रिसोर्स लैजदि अदुना नीब ताबनी नीबगी कंगलोन असि हौजिकति अहोंबा अवोनबा क्या लैख्रे हानागा मानद्रे ngase thumset ki sikiyana phawb nibegi phibamda leire nida nislu piraktrus mohu ni haidu tare notel wa leipung wa oirabasu hainaragli basidi sumnaba nati Prime Minister Narendra Modi ki khulaudi ishor ki khulauni haina singtha narabasu miyam ki khulaudi ishor ki khulauni haibasmadi kaudaba sumgani mamang sai English singani kunga matri October 8 Imphal sar mayol leiriba BJP state office tambal sanglen sangakibani अमसुम संगालेन सिकुमजा इंग्लिश सिंगनी तरागनी पान अदुवाइदगी साबा खिबनी सही मरी रोंगी मनुंग साबा पुमलोय लोयदुन ngasi म्याम उरिबा सिमा थबक ngamba हाइबगी खुदमनी हाइदब यारोय अदुबु ममांगी मवांग लैरम लेंगांग साबा होरमनब सिविल सेक्रेटरीट की बिल्डिंग दी लोइसिन मंगमद्री चीफ मिनिस्टर नदी अकन वफम क्या थमख्रे मसुम वरौनरोयसी फावहाइख्रे कुमजा इंग्लिश सिंगनी कुन की अक्टोबर 8 मक्तदा तमेंगलोंग डिस्ट्रिक्ट हेडक्वार्टर की तौसेम यौब लंबी वर्ल्ड क्लास सेमदुना अथुबद मियाम खुसिनरगनी हाइन मिनिस्टर लौथोकी बताखी ngasi sahi ani sapsana mapung phare mamang sahi gi September thara Chusampur go to hills 2.0 hogdokpagi thorom ni minister na singilam na thadakhiba senpham gi white paper puthokani haina lapthoki tha ama son tharaka October thadana singlamda paikhatliba project singi white paper puthoktuna miyamna khanganlo haini United Committee Manipur UCM na media gi kuthangda lapthoki पुथोलंबसु याय मरमदि खंगदे तमेंगलोंग तौसेम लंबी वर्ल्ड क्लास सेमबगी खोंजेल हाइब ngamde hainaribasisu तादी तारमगनिदा कुमजा इंग्लिश सिंगनी कुंदगिना कुनगमथोइदा पैखेकदब थबक लिसिंग अमगा सनिगा यांखैगा मंगागी अपुनब लुपा करोड़ सत्रुको हुमफुगा निपान ग लाख हुमफुगा निपान लिसिंग यांखैगी एडमिनिस्ट्रेटिव एप्रूवल्स हौखिबा मेमरीदा स्टेट लेंगाकी कमिश्नर वर्क्स ना ऑर्डर मथोक्तुना कक्थखि अदुनदी सैयदुदा वर्क्स डिपार्टमेंट थबक अमता तौखिद्रे हाइबनी लुपा करोड़ सत्रुका हुमफुगा निपान की थबक लिसिंग अमगा सनिगा यांखैगा मंगागी मनुंगदा लंबी क्या सोइदना यरंगनी पुनमादु कखरबनिना लंबीदी सलाक साबताबनी हंदकी नुंगजु थाहेक लोइबगा फिबम सोगलब लंबी लोइनमक सेमनब होटनरी हाइनदी चीफ मिनिस्टरना लौथोख्रबसु ग्रेटर इम्फाल मनुगी लंबी सिंग सीमेंट कंक्रीट लंबी ओइना सेमनब वर्ल्ड बैंक लुपा करोड़ लिसिंग अहुमगा चौंगा पिरकलगनी हाइबगी थाजब सेंटरना पिरकले हाइरसु हौजिक लेंगाकी सेंगाउदा लंबी थोंग सेमनब लुपा मफाव याउद्रे हाइनरिबनिना नीब नतनदी उपाय लेती हाइनबिगी वानी तौबगीबुदी इम्फाल दिमापुर लंबी मणिपुर की माउ फाव लंबी अमदी इम्फाल उखुल लंबी सेमगी थबक यूनियन मिनिस्टर नितिन गडकरीना पेंद्रे हाइन फोंदोखिबा अदुनदी नीद निसिलु पिरक्त्रबसु महुनी हाइनरिबनी मसिदा वरौनिंगाइदि लैते हाइन लवी लंबी थोंग खर सेमना लमदमसी सखतले हाइब यारोय हाइन आइखोगी चीफ मिनिस्टर एन बेरेना ngaliंगे मतमदा हाइख्रबसु हौजिकति बाप तारकपगुमना उरकपा सिमक यामना सिंथानिङाइनि लंबी थोंग फतना सखत लमजेल खुमांग चौक्षिनबा ngamloi हाइबसिबु सुमदबनी करमना हाइगनी अचुम्बदी दुमक लेंगदन लैगनी दुगा अरानबदी नोमोनोमगी मांखिगनी हाइबसिसु काउनब सुमलोय लन सोटपिना पाखुंग वाती हाइबगी थवंगदी तहनिंगदे नुंगजु था लोइब ngaibada लैर खुलकी लंबी सिंगदी लोइरे ड्रेन टू ड्रेन काइनसु हाइरंबनी गो टू हिल्स गो टू विलेज अनिल नाइखिद्रे मियामगी नुमित सिंगलु सिंगबसिंगी नुमित हाइदना सिंगमी तमी खाइदोकनब मानबगी उमदामदा हौदोखिबा थौरमसु तोखरा माले डिस्ट्रिक्ट खरददी डिप्यूटी कमिश्नर ना एसपी याउन डिस्ट्रिक्ट की थाक्ता मियामगी नुमित पांगथोकपगी पावदी मीडिया की खुथांगदा तानखि असेंबली कन्स्टिट्यूएंसी खरदसु गोतु लैकाय पांगथोकना बावख्रे मसिसु मखा तानखिद्रे असुमना ङाकी ओइबा थवोंग मियामना हेना खुरांग खुसाउना हल्ले हाइनरक्तबसु नति पुनमासी अहोंगबा अवोनबनी हाइना लौनरबदी तुंगना करी ओइरकदगे स्टेट मसा मसा सिंगसी manghangadoriba jala natragana thagatlaga harauhalaga tiki pijagadoriba jala haibaduri tamangamdabagi phibamda leire hainari adubu nungju tha loibasu ngaisi
IRB gi yauna recruitment gi phal jar lathok pu sungai si yogi tukan hang sungai si Singapore on bu sungai si lambi cement concrete tha bu sungai si toigum sung grai satlingai sanna wai gi thaudau di tahangum siko haiba sanalai gi mapaw myam na thamjaram ge adu hoksgu na di myam paw smatang sa lusinjera ge masu myam pur anowa update ngamina si